पाउसेदा यंफम ओइबा मरु ओइबा पाउ खरा अपडेट तौजरी नौमगी ओइबा कोविड-19 अवेयरनेस प्रोग्राम पांगथोखरे UCM पॉजिटिव हंथरकलिबसी टेस्ट की चांग हंथरकपगिरा UCM अमदी समरो कोविड-19 टास्क फोर्स का पुनः सिंधुना UCM की प्रेसिडेंट लुसिंगबा टीम अमना सरुक यादुना गसी नौमगी ओइबा कोविड-19 अवेयरनेस प्रोग्राम अमा समरो प्राइमरी हेल्थ सेंटर दा पांगथोखरे आइना यूनाइटेड कमिटी मणिपुर UCM की IFEAR सेक्रेटरी लाइसेंपल लम्मावन थादोरक सेरोल मना आइरे सेरोल सिन्हा UCM की प्रेसिडेंट फोंदोखिबदा कोविड-19 लाइना लाइचत असिना सही अनिरोमदा इरमदा मसेगे इरैजा खुदिमक अवाबगी साइथें खम थेंगना फांगले लाइसा असिना लोइद्रि फाउबा लाइगाना पीरबा SOP असि गाना चतुना कोविड-19 दकी गाथोंगनाबा आइहोय पुनबक होनामिनासे कोविड-19 भाइरस असि आइखोइना लोइना दुना लैरे आबसी काउथोक्तुना कोमथोक्लबा मतमदा लाइना लाइचत असे मखातना मी अमदगी अमदा सांदोक्तुना अवाबदा अवाबा हापसिलोइदबने इरमदमसिदा लैरिबा इरैजा खुदिमा कोविड-19 काउथोक्तुना महौसागी फिबमदा लागनानबा अइखोइ पुनः संक्शन मिनरसे लमदमसिदा कोविड-19 पॉजिटिव अइबकी सांग हंथरकलिबासी लेकाइ लेकाइ टेस्ट तबगी सांग हंथबगिरा पागदनरा कोविड-19 वैक्सीनेशन कापगी सांग वाखत लकबगिरा अदुगा कोविड-19 लाइना लाइचत लेरबा अनाबसुन लोसिनदुना थंबगिरा आइन हंगलदुना करिगुंबा कोविड-19 टेस्ट की चांग हंथरकपदगी कोविड पॉजिटिव चांग हंथबु ओइरगदी एकोइ पुन्ना सेक्शन मिनबा मथौ ताइ आइरे करिगुंबा कोविड-19 टेस्ट की चांग हंथरकपदगी कोविड पॉजिटिव चांग हंथबु ओइरगदी एकोइ पुन्ना सेक्शन मिनबा मथौ ताइ आइरे कोविड-19 ना मरम ओरगा सुफम नमफम खंगदबा खुदिमार कोविड-19 मरकते हिंगदबा यादे सूद्रगति अखोई कदाइदगी सागनी तंगाई फतना मतम लेबा खिबक तलेगाना पीरिबा सना कांगलोन आक्तुना थबक थौरमसिंग तौबा मथौ ताइ मखा ताबदा लाइलेसु तंबदसु अतुमगाई ऑनलाइन क्लास न मिपम खुदिमक लाइक तंबा ओइथोकते मरमदुना पॉलिसी असिगी मखादा लाइलेसु तमनना बगी लेगाना अनोपो वखलोन पुथोक मतम यावरे पॉलिसी अमा सेम्बा मतमदा कोविड-19 थेंगनबदा माइ पाखरबा लेबाकसिंग अमदि इंडिया की स्टेट सिंग वखलोन लौदुना मेडिकल की लमदा हाइसिंगलबा डॉक्टर सिंग कम्युनिटी मेडिसिन सिंग अमदि मरी लेनबा एक्सपर्ट सिंग पुनसिंदुना लेगाना मखातना कोविड-19 हलक्तनबा होनागदबनि आइरे कोविड-19 लाइनाना साइथेंग फंगलबा इमुंग मनुंगसिंगदा पिनदबा नोंमदा चंगदबा याद्रबा पोलम सिंग अमदि कोविड-19 दकी गाथोंनदबा फेस मास्क फेस शील्ड आयुष की हिदाक लांथक सिंग समरो कोविड-19 टास्क फोर्स की खुदांगदा यंथोंनदबा खुसनकी अनसु सेरोलसना मखातना फंगदोरकले मखातरकपा अतोपा पाव अमदना नेशनल टीचर्स अवार्ड लाउथोपदा मणिपुरदगी निंगमारियो सिमरे यावरे नेशनल अवार्ड टू टीचर्स 2021 फंगलकदबा ओजा सिंगिमिंग असि मिनिस्ट्री ऑफ एजुकेशन लाउथोखरे सही असि गोइना अफबा एजुकेशन पिनदबा खोनबदा सिंथानिंग ओइबा थौदांग लौबा ओजा निफुगमरीदा पिरगने अवार्ड असि फंगलगदबा सिंगी मनुंगदा मणिपुर की उखरुल डिस्ट्रिक्ट लेबा उखरुल हायर सेकेंडरी स्कूल की ओजा निंगमारियो सिमरे यावरे अवार्ड असि गिदमक जुन अमदगी जुलाई 10 फाउबदा ऑनलाइन नॉमिनेशन तौहनखिबने अवार्ड असि कोमसिंग लिसिंग अमगा चापन यांखै निपादा लिंखटखिबा मथुंग चाहि खुदिंगे माथौ निंथिना तौबा ओजा सिंग द पीबने अवार्ड असिदा मेडल लमा सर्टिफिकेट अमसुंग सेलोइना लुपा लिसिंग यांखै सु यावरे मिनिस्ट्री ऑफ ह्यूमन रिसोर्स डेवलपमेंट लेबा कसिगी तोंगन स्टेट सिंग दगी नॉमिनेट तौरखिबा ओजा सिंग दगी अगस्त 10 दा खंगलबा मथुंग ngasi लाउतोरखिबने अतोपा एडिटोरियल की कलम अमदा तालिबान सिंह अफगान लेगाक पाइसिन केपा इंडिया दा औरपा याबा फिबम साउथ एशिया की ओइदा लेबागम ओरिबा अफगानिस्तान ता तालिबान अमुक लेगाक पाइसिन किबना लमदमसिदा तंगदु लैतादबा फिबम अमा लहले लेबागसि प्रेसिडेंट अशरफ घनी मरैबाक थादुक्तुना ताजिकिस्तान दा सेनख्रे ताबदा नुंगाइबा वफम अबदि महासिन किबदा कार अहम अमसंग हेलीकॉप्टर अमदा सेल्फिक थना हापतना पोखे पोबा चंदबा यामलबा सेनफम अमसु प्रेसिडेंशियल पैलेस दा हुंदोकलमखि आइबसने तालिबान सिंह नोमाजिन मितलेबाक अदुगी कोनु काबुल पाइसिन किबकलना प्रेसिडेंट ऑफिस सुखुतुम चनख्रे सही कुन चुपना सोंगनरकपा अफगानिस्तान की लाल लोइरे आइनसु तालिबान सिंह लाउथोखरे तालिबान सिंह लाल असिदा हेना खुमांग चौसिन बंगाबलखिबा असि पाकिस्तान जेलदा फाजना थमलंबा तालिबान पॉलिटिकल लीडर अब्दुल घनी थादोखिबदगी ओरखिबनी आइबे याय पाकिस्तान दा फाजिनदना थमलंकिबा लुसिंगबा अदुकी मतंगदा अमेरिका दा लेबा कियाना हाउजे अकनबा मरल क्या सिरकपा लैरे अफगानिस्तान दा तालिबान सिंह खुदुम चनबा ngamkhriबसिगे रेस्पोंसिबिलिटी अमेरिका ना ओइगदबनी आइना फोंदोनरकपसु लैरे अमरोमदा मरैबा थादोक्तुना चेनख्रबा अशरफ घनी हारिबदि करिगुंबा महान लेबाक अदु थादोक्त्रबदि साथीबा मिसि मिना नांगने मियोय मिलियन तरुकलोम लैबा काबुल दा मी का हेना सीधुन इगी लोकोंग चेनगने मागे फेरेबसि असुंबा मनि हारि कोमसिंग लिसिंग अमगा चापन मरफुद्रा दा तालिबान सिंगना अफगानिस्तान लेंगक पाइखिबा
matamda akan besaria lo chanaduna no PM so angang sing kahena awa panang kibane nokjub lepak sing mating kaluna na Taliban force ta thokiba matung aukiba sahi kun asida lepak kyana Afghanistan semkon hanaba kona kibane US na makoi gi lanmi sing lauthok na bu warip laukiba musung face na lanmi lauthok pa haukiba gas kuntra ga mathoi phawbada mapung phana lanmi lauthok na bu pandam thamkiba asina Taliban singna Afghanistan bu amuk hana laina kudum chanbangam khibagi bram amasu hoire hauki basahi tara asda Afghanistan gi miam amaso lanthum ngak naraba kanna bu bada US lanmi lisingani samangarom sikre lebak kana Taliban singda matem pangsilak pamasung Taliban singna US lanmi da attack to bi sawang khalapa du yelaga makadana lanmi sidana ba job medet nega Afghanistan gi makoi gi lanmi lokthok naraba phirep lawrakibane atoba lebak amagi jai fana bu bada US gi lanmi makatana sian ba jumde haibo khalak padagi haiba yai Afghanistan da Taliban singna lengak paisin ki ba matung da South Asia da kari or paya bagi haiba sigi matang da nungnang ba kya phaunare komsing lising amaga sapan marfut rama panda Taliban singna Pakistan gi lalobo sing da mateng pang sundan Indian Airlines ki flight IC 814 hijack tau ki balaikre South Asia da Taliban singna mapangkan kakhalak labadi lalobo sing ki thabak thoram sing hiena sati bu phiba mam da lak pa yai haiba sine 9/11 ge attack aduga manaba attack sing India da chathar pa yai haiba gi singna ba su leire Marwina Jammu masuk Kashmir lam damda tangdu leita da bahangalak pajai ana Jammu amsung Kashmir ge DGP bayata fangtorak pa laire amaram da hojikti Taliban sing lalobo organization amu oidre lebak amagi lengak paraba party amu ore South Asia da tangdu leita pa fiba mama lehen bagaloinana lan nanglaba hiram keda sotharaba Afghanistan malem ge lebak sing gi manan sembalak ani aibagi thajaba thamnare masimak Taliban sing da tabakta onthorok pa oirasano Maragasi hauzik nong karat tapa maramna background da kara nuai tabagi damak tabiribis ngak begane class 11 gi ming chanan balenga ki higher secondary school sing da mairo sing thom jenarak padage covid ki SOP salak sare COVID-19 laichat na maram oiduna Manipur gi mairo sing school katun lek tamba phang tabana maram oraga promotion pi khraba board of secondary education Manipur bosem na loba high school leaving certificate examination 2021 ge result hauki July kuntraga mathoida Lauthopada pun nama hiroi lising nipur tarit candi subna nipan mag cada cama pas tahu kre pas tahu kiba mahiroi singasi lengan kelas 11 debing cana bagi apa pi kiba kalau ini na mahiroi sing debing cana bahwa pada COVID-19 ki SOP salak sadan lecana si amukan na sandora kadra ai bagi akiba pong nare ngasi impal manung amadi akoi bada tongan ba mapam sinda lenga ki makha thalai ba higher secondary school singda mahiroi nopa nopi sinda kelas 11 debing cana bagi angan badagi hauna school gi ta thom jendara ke Masing jam loba mahiro sin TG Girls Higher Secondary, Ananda Singh Higher Secondary Academy, Johnston Higher Secondary, Ibotonsna Girls Higher Secondary na singba amati. Ada Higher Secondary sing da ming chanan ba thom jenak pada mi ki ichaw thokre. Pausi asin koi na chatuna yak saloba matam da TG Girls Higher Secondary School da masing jam loba mahiro ni bi masa sing na class 11 da ming chanan ba thom jenak ke. Loina na makoi mateng pangba mama mapa amadi mamong mapa na sing basu loina ra padage. School mamangda migi isau thoktuna traffic jam phawa thoke COVID-19 ki SOP habit social distancing pungthu thugaiba habit oike maduna laikakna mairu sing class 11 deming chanbada COVID-19 ki SOP ngak naming chalan nanaba thabak baikhat tabadagi COVID-19 ki SOP phawna thugaiba ki thabak chatharapagi maram oire Higher secondary school kya ki mamangda nongthilpung ani phawba class 11 deming chanaba hona pada migi isau thokle Maduna COVID-19 ki ani subo web theng ngi seragas de impal mayol amadi akoi bidale ba higher secondary school singda mairo sin ming channel bo hona bada phongna SOP thogai bagi thabak sa tharak padagi higher school singa si COVID-19 hotspot warak pa ya bagi akiwa leire class 11 de ming channel bo hona bada higher secondary school singi mamangda migi isau thokliba COVID-19 ki SOP phongna thogai bagi thabak sa thariba se lenga ki mari leina ba authority ki mabit mangna urabasu niam sumna SOP ngana Ming chana bagi thapak pai kate school singi mamangda duty tarba police person sin uraba phawul ming chan balak liba mairo singa to niyam chumna social distancing ngna kiul evan bagi thapak chathaba asi miam na pena khidre loina lenga ki thoksil chauna soibu de Manipur da COVID-19 ki third wave thokan na bagi silabra aina miam na lenga kanduki lenga aduki matik pena khidre atop pau amadana saidang basingna Federation of Hamibo lan na khanada bo honaroi dabani isum kom authority Federation of Hamibo lising amagasa pan marfudraw dai isung kairap kom dalifam leitha thuna sanjam piruba saidang basing na miam da landa uhonna da bohona roi dabani Federation of Hami aibal lupasi Manipur da leriba yak salai laiba phuru khudimaki apunba organization ne komsu yak salai laiba lamda basiki yelo mi oibana lupasi ki saruga mane
Maram aduna isum kairap kumna awaba taraba matamda Federation of Haumida yangchin biba haibase loba sigi right ni masida mapung masa khang taba saidang busna wa haipam thokte haina isum kairap Complex Authority Bungte Chiru Block Kangpopi District Village Chief L Rekhup Song Komna Fresta Thadorapa Cherola Mana Aire Nagalam Romda isum kairap kongi Chepo Senlana Sinaba Kulgi Lambo Mitop na yang thokle haina sedang busna maran sirik liba asi yumpam yauk dabani Kulgi Tabak Thoram Kudingmak Chief na tawning buta tawbi habanate Kulgi Authority singa eba yaurga tabak Kudingmak tawi habisi kauroi dabani Kulasi da laifam lai taduna sangja fam lagu matamda hinaki bajana se singi wangmada tabak toine torokpa asina athubada Kulgi oiba mipam mapamdana lamen basingi mathakta Kulgi Authority na well satharagani aire Cherolasna hai Manipur lengak amadi mari lainaba authority singa isung kairap kongi agang singbo tamthina hoki bajulai taraga tarita phubiram baching aduda chena basing pamatik chaba ain gi oiba charak pibiu haibo wafam su lengaki mapamda thamlakle gari accident da mioi ani sire Ngarang nubit jungba matungda Impal Ukrul lambi paringgi khonangkhongda University Khorai Konsam Laikai da tata Trafer ga bullet amaga thangjinabada bullet tawdun lakpa miyo ani sire me aman aruba phibam da laikanari haire Cooperative Society gi nupi singna Register of Cooperative Society ge office ka so lonsen kre Cooperative Society gi nupi singna lamphel da leiba Register of Cooperative Society ge register office ka Deputy Register Office ka amadi Audit session ki ka solo senkre National Cooperative Development Corporation ki makara state na paikhat kadaba Integrated Cooperative Development Project sing ki thaba koina pangthok view aba demand tawduna society asigi maikhe dagi solo sen ki bane solo sen ki ba adu da sarok ya ki ba karam waving awak laikai ki helum amaso handicraft cooperative society limited ki lusing bi karam memina pangthok ki bada society sing na masagi pothok fasna pothok labasu register of cooperative society ga Kusam darubadagi society ki member sing awaba kaya mayongnare society sing mutkiba yabagi akiba oire laigang da biyang changbi don atuba matamda society tawriba singna khurong chaba phangan biyo haike atopa pau amadana jummai thabada chena babiyo sing phaduna serak pibiyo haukiba August taraga taruk amusung taraga tarit ki lonaba ahing dong yai ki matong pung arima kharam tabada jaripok tulihan awang lekai de leba MD Siras Udin Elias Ibosa ki jum khangau tanamai chalaki Imong gi miyo sing pothaton leiba matam oibana mai chakpa gi makhol ama tarak patagi matam aduda mapan gi mangol da khamdon leiba gari bullet amade club ki oiba sports ki kit thamba upon sing ba mai chak tuna daram ke hari basi jum thangnan leiba MD Munir Elias Hanaya Elias Edina federal bottle amade mai khet par ga jum gi sajinda chura ka leiram bathengna ke amasung imong gi miyo sing na mai kanhan ba khon haringe talak tam ha khangau tana mangke Hiramasi kamari lain na ibung manung sagay na tagi miyosing na Andro Police Station na pau pira ba matong o sinalusing ba team aman investigation lakpa matam da may thaba da sinaba petrol hablakpa bodal madi may khet taram ba thengna ke hari ba may thaba da senar ba miyo asi phabi duna abadi mahaki matakda madik chaba cherak phangan biu ay Muslim sing ki organization MSWO AMSO BCPCT Atuko All Tulihal Anti-Drug Committee ki apun ba joint statement abada phangdorakle Baragachida Singa da ating batamle Jaripok Singa Kungang asigi manungda lairiba club Singa Ideal Club Youth Progressive Club amasung Singa Market Committee punna phamina duna Singa Market abadi Singa Playground ani asigi matangda punna khanna nainaraba matungda hariba mafam asida santi kairakpa yaba amasung sayanaba lakpa yaba film sing ubadagi Singa Playground amasung masigi nakalda laiba Singa Market Complex asida makal amatagi construction amasung development work ama phawa Tawai hantaraba amati ating batamle ayna singka Ideal Club na thadorukpa cherola mada phongdorakle atopa pau amadana nopigi mawung tadaba photo social media da thakanana ba khonaramba cyber gang ama cyber crime police na fare novina hada marugana social media da sasinaba Facebook account sinatuna bhong tadaba photo thagalamba pressure piba nupa ama cyber crime police station na phaba ngamle aina Manipur Police Department gi PRO Kovlen Laupum MPS ta thadorukpa cherola mada phongdorakle Thasi ki taraga tarita cyber crime police station Impal na FR amara start tawtuna sasinaba Facebook account Prince Ali Kobomisak MD Sajid Khan sahi kun gamat hoy apokpa MD Sakit Khan Khetri awang laikai Khetri ko Impal his asi phaki bane cyber crime police station da miyo amna mahaki masanupi da social media Facebook account gi messenger da mong tadaba photograph Prince Ali hariba sasinaba account asida tharak narba pressure tawrake
Karigamba mong tadaba photo sing tharaktrabadi social media da thagalakani haina khelake harba miyoy asi mamang da cyber crime police na asigumba mong tadaba social media da tawkhiba gidamakta FIR amara register tawkhiba laikre thawng asi India gi cyber gang singna nupi gi mong tadaba photo sing business tawbagi pau kya laire ngasi pharba miyoy asina henthoi apang amadi sathiba pakhang haiba Facebook account sinarabagi pausu laire haire maragasi da hauzik dong khara taba maramna background da khara nongai tabagi damak tabiri baksingna amuka hanna ngakpi gane vaccine sing Johnson abana kodong thiba amata thokan loi Pune da leiba ICMR National Institute of Virology NIV na mamang ki sahi chupa lan kumna thabak tawke Department of Science and Technology ki OT T channel oriba India Science ki interview amata leba kasida SARS-CoV-2 da scientific research tawbada bangjin thana honariba ICMR NIV ki director Kumari Priya Avram na aike lisingani kunmathoi asi aikoi gi oina awaba aduba mai phangba sahi ama oike laibakasida SARS-CoV-2 da scientific research tawbada bangjil thana honariba institute asida pangthokpa vaccine puthokpa ki process ke telapo worol ama piraduna bhagna sandokna aike aikona April lisingani kunda yamna thuna isolate tawkhi amasong isolate Bharat Biotech International Limited BBIL da trainer ba pike masigi matung da makoina metha da whole barrier inactivated vaccine nama develop tawduna aikoina review gi damak pirakhe aikoina makoi gi inactiveness mapung phana tawkhe characterization mapung phana tawkhi amasung usi angubu amasung non human primate sing haibadi jong sing da preclinical trials sing chataba hauke Masih pangthokpa jam luba experiment sing oiki masih akoi ki khwai ki wang biosafety level 4 level containment facility sing da pangthoke madang ki phase da diagnostic impact amasung laboratory support asigumba hiram sing asdai khoina ma khoibo clinical trial phase 1 2 amasung 3 da mateng pangkhe tongan ba vaccine ani soiba dagi dose ani da jansin na ki ba phibam thoke makoi ki sample sing logtuna NIV da test to matam da Dose ani da tongan ba vaccine asi kaukhiba patient sing kudong thiningai oite haiba khangbangam khe adverse effect amata laiki de amasung immunogenicity asi khajiktang phagalale masina maram orga kudong thiningai oide masigi phenomenon asi study tawre amasung numit kharni gi matung da akuba marol sing myam da piba ngamlagani aire mahna hai ani subu web manung da case singi masing jaman hospital amasung lab sing thabak sen khe Matamasi manung da testing ki efficiency hanthaki reagent sing ki awat pasu laiki panabak asina testing ki efficacy da akai ba pike RT-PCR testing method asimak cha da ultra sensitive boy adubo masi WHO na aduma recommend tawke matung darak padasu sample sing lab sing da thaba mathau ta da hena laiba amasung athuba point of cure testing leiragani haike anoba variant sing lab ta lakhi gani ekoi ki khwai gi chawba ngak thokna da pambai oirba khulai ani aibadi Ningtina marks upa amasung mipung kudimak vaccine kam na rupung ningtawat pa sini. Karigumba weba malaglabasu madu asoba kudong tiba ama ohendaba yai. Makatarakba atopa Manipur gi pau ama khatanga. Arvan local body kun kataruki election ga marilinana administrator sing lauthokre. Housing Manipur du oriba COVID-19 gi phibam basi yanglaga Manipur gi governor na Imphal Municipal Corporation jautan arpa local body kun tarukta hana manada pamongda municipal election lauthokre. Governor ki maike digi thadorpa cherol amar hai additional deputy commissioner abadi sub divisional officer of Manipur municipalities act 1994 ki mathungina administrator oina khalle covid ki phibam phagalakri phawba amadi anob arbal local body ama country phawba tafam thokpa thabak sing tawna ba phangdorakle lamsang wangoi lilong mayang Imphal thongkhong samuru amadi sekmai municipal council gi damak additional deputy commissioner Imphal West na thawpuragane Andro Lamlai Municipal Council dabak ADC Impalis na thawpuragane Thaubal Lilong Jarpok Wangjing Lamdeng Sikong Sekmai Municipal Council lamade Hairuk Nagar Panchayat kina ADC Thawal na puragane Nambol Bisnupur Kumbi Marang Kokta Wainam Ningthaukhong Municipal Council kina ADC Bisnupur na puragane Kaksing Khunau Sugnu Municipal Council kina ADC Kaksing na pubagaloinana Jiribam Municipal Council ke Sub-Divisional Officer Jiribam na Administrator wena thawpuragane waribasi augiba August tarita pangthokiba State Cabinet na warib laukibane aroiba the content sing asigi maroiba pau khara asiba pau damjariba Manipur Local News YouTube channel amadi Facebook page asidagi yengbiri punamak pathaga sari channel asina tumda kanarabadi subscribe tawbidri person subscribe tawbir maloina like and share tawsu kawi ga nampo amakhana thaga sari